Hello mayam, channel asibu nuksibiduna subscribe tawbiriba subscriber singbu ahanba maktada ikokna kurumjari ngasi mayamda pathokjarke Chayol gi oiba rashifal September gi tang 19 dagina October gi tang 3 phawbagi 2025 ki hafta gi oiba rashifal aduni channel asibu subscribe tawbiramba amadi video asibu like nambiramba kawbiganu Ahanbagi Rashi asina Mes Rashi Chayol asi sel thungi oinadi kanaba pirabasu haksang di kaya nungairoi hana sayat naramba wafamgi matangda pukning wakhal santi laigani anauba thabak hauba yaragani competitive exam mayoknabada mai pakpagi phal sauna lei mahiroi singsu masagi mahai masingda sauna mai pakani adubu Yungi nupi angang singa khana chainabagi phal lei maram aduna yariba makai isa ingthana leibiyu mathangi rashi asina brisa rashi Chayol asi adom ayamba hiram singda mayai waira phaba phalpi asawa sang tinabada kanaba phangani mitokka hai singna tinarabadi amukka hena kanagani mari mata amadi marup mapang singi mateng su phangani Adubu pukning wakhal santi leiroi ahal laman singi wasu kaya taning loi nupa nupi ani ki marisu kaya pharoi miga mukna biganu haksangi oina su kaya aphaba oide saba thakpa section biu mathangi rashi asina mithun rashi Chayol asi awa nungai animak sang amada haiphet manana chatli yathang taw thabang ambagi shakti leigani hainingba amadi thauna phabana ishagi lamjing meira oiri maram kayadagi lanthum paibadi hengat kadauri haisingba hengat kani adubu isa isu singda ana ayeki phalpi ishagi haksangi oina sukaya nungai roi migi misau su sauna lei loinana saba thakwa su kaya hauroi mathangi rashi asina karkat rashi Chayol asi adongi sentok hengat kani ishana tawriba karbar hena saukhat kani thoidokna mahi manai ki karbar tawbusingna hena sendong fangani sanaroi singsu mai pakpa amadi aphaba phalpi yumda anauba arang araki potlam sairam sanglakani apokpagi haksangi oina khara section biu karigumba maram kharadagi isagi mingsat thihanba yaba khara sulai section biu Mathangi Rashi asina Sing Rashi Chayol asi tawru tawruba maram ayambada kanaba amadi ishagi honajamal fangani shana khonaba amadi mahi masing tambada su saukhatpa phal piri adumakpu thabak ama tawbada adombu nungsiba amadi adonggidamak khanbiba miyoi singa matang sabada tanabiyu ishagi pukning asi karigumba matangda tayang tasoinarakani Ishagi pukning wakhal su phathabiyu wakhal langphai chatkani mathangi rashi asina kaina rashi Chayol asi adom afafata animak iyan yansinagadauri pukning wakhal thauna leigani thabak tawbada asetpa wakhal amaga loinana ishagi thauna lingjenga loinana hona jabada aningba apamba kaya thongba ngamgani ishana tawriba karbar hena saukhatkani adubu langphai karbadi kanaroi Ithak thongbu singna yanaba satpiu nupa nupi ani mot kaya tinaroi mathangi rashi asina tulla rashi Chayol asi adongi income hengatkani ishagi karbar hena saukhatkani asat saugani mahi masing tambada mai pakani maram kayagi competition da mai pakani shel thum marang kaigani ishana honaruba maram kayada mahi yangani Lau singogi sinfamda laiba singshu kanagani saba thakpa haugani wakhal nungaigani adubu maram sadana sel chatlu haiba lei khudong thiba thoktanaba honabiyu mathangi rashi asina brisak rashi Chayol asi adom thabak tawbada mapa sumgani ishagi senthok hengatkani manta jantra tambada sida phangba matangni haksang phagani luhong kaihongbagi phal lei Yaknaba masing hanthagani hena phaba lambi thibada aphaba lambi ama soidana lakani adubu kaishu nattaba mimang phamduna sopa ikaiba nangu haibasu lei
loinana ishagi pukning wakhalsu khara sarangnagani tawphom khangdaba matang lakani mathangi rashi asina danu rashi Chayol asi isagi thauna lingzel matang chana phudokpiyu lengaki achaw sangsinga tinarubagi kanaba phangba ngamgani low inkhol yonthok yonsingi karbar tawbasing sei kaba matangni thabak tawbada oja guru singa wa tanabiyu asumba warep lawba ngamgani adumakpu tinaba amadi mari mata singna wakai ngangbagi phal leibana masi khangna ishagi khong thangbiyu mina singshep tharakpadagi sekshinbiyu mathangi rashi asina makar rashi Chayol asi adom ishagi hingbagi thak wangkhatkani senthok lambi shu adum marang kaigani anauba karbar paikhatpiba yai chauna mai pakpagi phal lei angam athau amadi achaw sang amadi ithak thongbasingna nungsibigani luhong khongdongbagi phal pi harau kumhaida thawai yaugani adubu maram leitana koichat chatpiganu chopa ikaiba nangbagi phal lei mina yengshinba matang shu oi mathangi rashi asina kumbha rashi Chayol asi anauba marumapang sing thengnagani mana mathum phangani sei kaba matangni laibak thambal satkani laina tina leiroi marumapang tinabagi hena saukhatpagi phal lei asaw sang singa nakshinnagani isagi soi satkani adubu lamtu satpiganu khurau thangbagi phal chauna pi sathokpada yariba makhai section biu ishagi mari mata singa ningai sakri khara thangnagadori mathangi aroiba rashi asina min rashi Chayol asi adom nungayai phaba phalpi maram kayada mai pakani case tawnabada adomna mai pakani karbada sendong hena phangani ishagi sampati hengatkani gari amadi sana lupa phangu haiba lei pukning wakhal maka lamgani haksang di kaya nungai roi asaw sang singa ningai sangdanabagi phalsu piri langphai satpada kaya kanaroi competitive exam da maning hangani channel asibu subscribe tobiramba amadi video sibu like nambiramba kawbiganu